ꯑꯍꯜꯂꯣꯏꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯄꯣꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯌꯣꯛꯆꯔꯝꯃꯤ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡꯅ ꯑꯩꯁꯨ ꯔꯤꯛꯁꯣ ꯊꯧꯔꯝꯃꯤ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯝꯒꯟꯗ ꯄꯣꯠꯁꯤꯟꯗꯨꯅ ꯗꯨꯅꯤꯌꯥꯒꯤ ꯍꯤꯡꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯁꯤꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯎꯔꯒ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯗꯨꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯩ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯐꯥꯔꯛꯂꯤ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯑꯃꯁꯨ ꯐꯪꯖꯔꯦ ꯑꯩꯅ ꯈꯜꯂꯤ ꯏꯆꯥ ꯑꯁꯤ ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯇꯧꯖꯔꯕꯅꯤꯅ ꯏꯃꯧ ꯑꯃ ꯊꯤꯕꯤꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯨꯟ ꯂꯩꯀꯥꯏ ꯂꯩꯀꯥꯏꯁꯤꯡꯗꯒꯤ ꯏꯃꯧ ꯊꯤꯅꯕ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯂꯨꯍꯣꯡꯂꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯕꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯇꯥꯡꯕ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯇꯕꯅ ꯑꯩꯗꯤ ꯑꯍꯜ ꯑꯁꯨꯝ ꯑꯣꯏꯔꯛꯂꯦ ꯑꯩꯒꯤ ꯏꯁꯨꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ ꯑꯩꯅ ꯏꯁꯨꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯁꯨꯅꯁꯨ ꯃꯄꯨ ꯑꯩꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯏꯄꯨ ꯏꯁꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯀꯔꯤꯗ ꯄ꯭ꯔꯃꯥꯟ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯅꯣꯡꯃꯒꯤ ꯇꯥꯊꯤꯕ ꯍꯦꯟꯒꯠꯂꯛꯏ ꯑꯩꯗꯤ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯇꯠꯇꯅ ꯈꯜꯂꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕꯁꯤꯗ ꯑꯩꯕꯨ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗꯅꯣ ꯑꯩꯅ ꯂꯦꯞꯂꯨꯒꯗꯧꯔꯤꯕ ꯑꯁꯤ ꯏꯆꯥ ꯏꯃꯧꯅ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯑꯁꯤꯗ ꯀꯅꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯒꯅꯤ ꯅꯣꯡꯃꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯏꯃꯧ ꯅꯨꯄꯤꯒ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯎꯅꯔꯛꯂꯝꯃꯤ ꯏꯁꯨ ꯅꯨꯄꯥꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯨꯅ ꯀꯦꯕꯗꯒꯤ ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯜꯂꯛꯏ ꯏꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯀꯧꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯕꯥ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯩ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯀꯣꯛꯇ ꯆꯤꯡꯖꯥꯎ ꯑꯃꯅ ꯅꯟꯊꯔꯛꯂꯕꯣꯏ ꯈꯜꯂꯝꯃꯤ ꯏꯃꯧ ꯅꯨꯄꯤꯅ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯃꯗ ꯀꯝꯕꯜ ꯑꯃ ꯍꯥꯞꯂꯒ ꯑꯩꯉꯣꯟꯗ ꯂꯪꯁꯤꯜꯂꯛꯏ ꯃꯈꯣꯏꯅ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯩꯒꯤ ꯏꯁꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯄꯥ ꯃꯃꯥ ꯏꯄꯨꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯏꯄꯨ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯁꯥꯟꯅꯒꯅꯤ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯨꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ පුꯁꯤꯟꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯗꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯐꯤ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯄꯥꯏꯔꯒ ꯑꯩ ꯆꯠꯄ ꯍꯧꯔꯦ ꯇꯨꯡꯂꯣꯝꯗꯒꯤ ꯑꯩꯒꯤ ꯏꯁꯨꯅ ꯏꯄꯨ ꯀꯧꯔꯒ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯏꯃꯧ ꯅꯨꯄꯤꯁꯨ ꯏꯁꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯅꯥꯛ ꯌꯧꯔꯒ ꯏꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯀꯝꯕꯜ ꯑꯗꯨ ꯂꯧꯈꯤꯔꯝꯃꯤ ꯏꯆꯥ ꯑꯃꯗꯤ ꯏꯃꯧꯁꯨ ꯌꯧꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯏꯁꯨ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯄꯥ ꯃꯃꯥ ꯀꯝꯕꯜ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯇꯥꯏꯗ ꯄꯥꯏꯌꯨ ꯏꯆꯥꯅꯨꯄꯥꯅ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯨ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯀꯝꯕꯜ ꯑꯁꯤ ꯊꯥꯡ ꯑꯁꯤꯅ ꯇꯪꯈꯥꯏꯗ ꯂꯦꯟꯊꯠꯀꯦ ꯇꯪꯈꯥꯏ ꯑꯃꯅ ꯏꯄꯨꯅ ꯄꯨꯈ꯭ꯔꯁꯅꯨ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯄꯄꯥꯒꯤꯅꯤ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯄꯄꯥꯕꯨꯁꯨ ꯀꯝꯕꯜ ꯇꯪꯈꯥꯏ ꯑꯁꯤ ꯄꯤꯔꯒ ꯄꯄꯥꯕꯨꯁꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯏꯁꯨꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯏꯃꯧ ꯅꯨꯄꯤ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯑꯩꯁꯨ ꯏꯁꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯜꯂꯥꯍꯒꯤ ꯊꯧꯁꯟꯅ ꯉꯛꯄꯅꯤ ꯏꯆꯥ ꯑꯃꯗꯤ ꯏꯃꯧ ꯅꯨꯄꯤꯅ ꯕꯕꯥ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ
baba yumsi thadok tuna chatpi khiganu haina engonda haijiram nungsira bechilina ausi hajik haijikri wari edo aigi video zamada aigi yamba MT Akbar Khan hai mahak kadai dagino khangde mahang wari silibiu haiduna engonda hairakpani aina suparu bada thamoi sok wari amasu oi aduga mayam da kanaba bigida wari amasu oi maram aduna ina semjabani nungsira bechilina ausing ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯇꯨꯡꯑꯣꯏꯅꯕ ꯑꯃꯗꯤ ꯇꯥꯊꯤꯅ ꯇꯧꯔꯣꯏꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯌꯥ ꯌꯥꯝꯅ ꯋꯥꯕꯤꯔꯛꯄꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯟꯁꯤ ꯇꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖꯔꯤꯕ ꯑꯩꯁꯨ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯃꯥ ꯃꯄꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯍꯥꯞꯄꯤꯕ ꯑꯣꯏꯁꯅꯨ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ